Ngasigi topic asidi karot akhabi sabigi matangdani maruina diabetes leibasingidamakte yamna kanaba topic ama haibadu oigadori video asi hobodigi loi fawbu yengbiu follow like share and YouTube channel da oragana subscribe tawbiduna support tawbiu aroiba sarokta blood sugar wangba mioi singna yumda karamna juice semgani haibudasu thamjaramge karot akhabi aduda water carbohydrate protein energy fiber calcium magnesium iron sodium potassium copper, zinc, selenium, magnesium, vitamin A, thiamine, riboflavin, niacin, pantothenic acid, vitamin B6, folate, vitamin C asinachingba yauri. Karot akhabi sabigi kanaba point 8 khangminasi. Number 1. Karot akhabi sabo or thakpana diabetes lainabu phanbada yamna chauna kanaba piba haibudu oiri. Maramdi karot akhabi aduda glycoside, keratone, niacin and polypeptide P and antioxidant sing oipa component sing yauri. Haribo component sing asina synthesis torokna masa matomda insulin puthoksaduna miyobige blood sugar bu control tawduna normal ohenbada mateng pangli maduda natana haksangi metabolism busu strong ohenbada mateng piri. Number 2. Karot akhabi chaba or thakpana haksang manungda paisin tasinduna leiba phattaba cholesterol singbu sengdokpa manghanba tawduna afaba cholesterol adubuna mapangal kankhalali maduna maram oiraga miyobige heart busu strong oina lehenbadam kanaba haibudu oiri maramdi karot akhabi aduda saponin and flavonoid ki oiba compound sing marang kaina yauri haidibo component sing asina igi utongda paisalaga leiba phattaba cholesterol singbu namkhaiduna manghan takhanbadagi blood circulation busu mapung phana chedoksin tawbuda kanaba piri. Number 3. Karot akhabi sabo or thakpana cancer gi oiba laina singbu namthaduna thambada mateng pangli maramdi karot akhabi aduda protein steroid antioxidant sing yauri haribo component sing asina cancer gi oiba cell sing tumor singbu manghan takhanduna namtharaga thamlaga haksangda kanaba piba cell sing adubuna strong oheli amadi mapung phana mathau tawba ngamhali. Number 4. Karot akhabi sabo or thakpana aikoina chakiba sing thakiba sing adubu yamna laina sabo tumhali maramdi karot akhabi aduda fiber and enzyme gi oiba component sing yauri hariba component sing asina aikoina chakiba sing adubu yamna laina digest tawbada mateng panglibani. Number 5. Karot akhabi sabo or thakpana matamatamgi oiba weather climate change lakpa matamda naganba laina singbu prevention tawbada kanaba haibudu oiri maramdi karot akhabi aduda flavonoid phenolic acid and antioxidant sing oiba component sing yauri hariba component sing asina haksangda narakadaba laina singbu prevention tawba amadi haksang manungda yauriba good cell singbu mapangal kankhathanduna mathau mapung phana pangthokpadasu mateng pangli. Number 6. Karot akhabi sabo or thakpan haksangi immune system bu strong ohenbada kanaba piri maramdi karot akhabi aduda vitamin A, zinc and mineral go oiba compound sing marang kaina yauri hariba compound sing asina immune system bu mapangal kalhambada natana khong hamba yadabigi oiba problem sing adubu su solve tawbuda mateng pangli. Number 7. Karot akhabi sabo or thakpana skin amadi samgi oiba problem leiba singbu phanabada kanaba piba haibudu oiri maramdi karot akhabi aduda vitamin A and vitamin C antioxidant singgi oiba property sing marang kaina yauri hariba component sing asina skin phajaba hengalhali skin gi oiba disease leiba singbu su phahali amadi makhatana prevention tawduna thambada mateng pangli sam kenba lupau thangba phanbadasu mateng pangli. Karot akhabi sabigi mong asidi sala oina semlaga sarabasu yare kangho ina semlaga sarabasu yare juice oina semlaga thaklabasu yare mi amana nongmada 0.5 tagi 12 gram fawba sabu yabi ayaba piri juice oiragana 1 glass per day oiri miron binupi amadi khomjing binupi oirabadi avoid tawbiu. Karot akhabigi oiba home remedy steps sing khangdringai gi mangwainana diabetes karamna oirakpage haibadu hana khangminasi. Diabetes haiba laina makhal asi haksangda yamna kuina liduna isinduna phamjinduna leiba laina makhal amani karamna oirigi haiba taragadi aikhoigi haksang manungda yauriba pancreas hariba organ makhal asina insulin hariba hormone makhal asi phajana puthokpa ngamlaktaba haibadi control tawduna level amda thamba ngamlaktabana maram oiraga aikhoigi haksang manungda yauriba blood aduda sugar gi level wangkhalakpadigi diabetes hariba laina makhal asi oiri Diabetes Leibasingi Medicine yumda isana juice karamna sengbadegi haibudusu hojik khangminarasi.
अहानबदा हैक्रू एलोवेरा जेल कैरोट अखाबी अमदी कलानीमुक हारिबा पोषक मरी असी दरकार ताई हारिबा पोषक मरी असी करीगी दरकार तारिबनु हाइबदुसु खंगमिनसी हैक्रू हारिबा है मखल असी ब्लड शुगर की दमक्तदी यामना कानरबा अमा हाइबदु ओइरी हैक्रू दा क्रोमियम कौबा मिनरल मखल अमा याउरी हारिबा कंपोनेंट असिना ब्लड शुगर बु नॉर्मल लेवल अमदा पुरकपदा मतेंग पांगपदा नतना इंसुलिन पुथोकपगी थबक तौरिबा पेनक्रिस हारिबा ऑर्गन मखल असिबु मपांगल कलहनबदा मतेंग पांगली एलोवेरा हारिबा पांबी मखल असिदी लेना मखल मखा कयामरम ngakthokpa ngamba pambi makhal amani khudam oina hairabada skin gi oiba leina sing tang chikpa saba tawbigi oiba leina sing bu phanbada aloe vera asi yamna kanaba piri jiloi singna 2025 ta phongdokhiba report amagi makha pona aloe vera asina blood sugar bu tapna hanthanba arumba hanthanba maram oiraga pancreas na insulin puthorakpada yamna chauna khumang chauksili दुदगी डायबिटीज लाइनाबु रिवर्स तौबदा मतेंग पांगली कारोट अखाबी चाब और थकपना ब्लड शुगर बु हंथली हाइना मिपम खुदिमंगना खंगनरे थिजिलो सिंगना थिजलबा मतुंगदा असुमना हाय कारोट अखाबी दा यावरिबा प्रॉपर्टी सिंग असिना इंसुलिन पुथोक्तुना ब्लड शुगर बु रिवर्स तौदुना नॉर्मल फॉर्म दा लाहनबदा मतेंग पांगली हैक्रू पीस अहुमरी लौरगा हैक्रू गी मरु लौथोकपिरो एलोवेरा जेल स्पून अनि अहुम मुक ओइगदबा मओंगदा लौरगा मकु खोक्तोलगा मनुंगी जेल खक्तमक लौबिरो इसिंग ग्लास अमदा पीस ओइना ताथोखरबा हैक्रू अदुगा एलोवेरा जेलगा ग्राइंडर अमदा हापलगा तखायरगा जूस ओइना सेंबिरो कारोट अखाबी मीडियम साइज अनि यामना चावबा ओइरगना अमखक लौबिरो मधु मकु खोपिरो ग्राइंडर दा तखायरगा ngasai हैक्रूगा एलोवेरागा तखायखिबा जूस अदुदा कारोट अखाबी मही अदु ग्लास अमदा हापलगा कालानी मुक अदु खुचप्पी अमखकी सांगदा हापलगा 30 days अयुक्ता सखाव हांगनिगे मतमदा थकपियु ब्लड शुगर रिड्यूस तौरक्तुना नॉर्मल फॉर्म दा लागलगनी सेकेंड मेथड अमना हैक्रूगी सीजन कारोट अखाबीगी सीजन ओइद्रबसु मणिपुरदा प्रिजर्व तौदुना सेंबा लेइतबा मरमना अमेज़न देगी हैक्रू पाउडर एलोवेरा पाउडर चेलगा 10 ml इसिंग ग्लास अमदा हापलगा कलानीमुक हापलगा नाइखायरगा सेमलगा थकलबसु याय अदुगा अमरमदा डायबिटीज पेशेंट ओइदुना हिदाक चारिबा मिसक ओइरबदी अदोमना येंगलेबा डॉक्टर अदुदा चलगा तानबियु मरमदी युमदा सेमजबा जूस असिगा हौजिक अइना चारिबा हिदाक असिगा पुन्ना चाबदा करी अकायबा लेबगे हाइबदु मतंगदी कन्फर्म तौथोकपियु वीडियो असिबु येंगबिरिबा मिपुम खुदिमंगना फेसबुक पेज असिदा रिव्यू ऑप्शन दा चंगलगा कमेंट पिबिरमु यूट्यूब चैनल दा ओइरगना सब्सक्राइब तबियु कमेंट सु इबिरमु मथंगी वीडियो दा अमुक थेंगरसि लाइरेन ज्वेलर्स की अखनब ऑफर नि सनाबु खोइदाबा पामजब सिंगना लाइरेन डिजिटल कैटर की फेसबुक इंस्टाग्राम यूट्यूब चैनल की थ्रू देगी सना लेबा ओइरगदि सना की ओइबा आइटम खुदमक हेवी डिस्काउंट अमदि ऑफर पिजगनी लेबा मतमदा सना सन अमदगी ताबदि यादे स्टार लकी कूपन अमगसु खुदोल तमजगनी 100 पीपल सुरबा मतमदा स्टार लकी विनर अदुदा फर्स्ट क्लास की ओइबा सना सन अम पिजगनी अकुपा मरोल गिदमक डिस्क्रिप्शन दा कांटेक्ट नंबर हापचरमगे।